Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Khamenlok area da haukiba hingda khun ngakpa khunja singda singi militant singni chingnaba singna bom langsilakpa amadi nongmai kapsilakpagi thodokta mi mapan sire kaya marumna sokle Mamang sahida laukiba Manipur Police MR amasung IRB punna sahum marigi passing out ceremony ngasi pangaida leba Manipur Police Training College da pangthokre Hauzik oragliba phibam asigi yanglaga Imphal West amasung Imphal East jila singi curfew komthokpagi matam tension khre amasung awang nongpok thangba Arab Sagar dagi lagliba akanba nongle nungsit Biparjoy hayang numidang wairam Gujarat ki samudraga tainana leiriba mafamsingda yauruklaba yai Khamenlok area da haukiba hingda khun ngakpa khunja singda singi militant singni haina singnaba singna bom langsilakpa amadi nongmai kapsilakpagi thodokta mioi mapan sire kaya marumna sokle soklaba singi manungda phibam luna leiba yauri asokpa sing adu Imphal gi tongan bo hospital singda layengli ngasi ayo ikhogi paumina Imphal gi porompata leiba Jenims hospital da chatuna paulorubada thodok adu da leikhidraba mioi mapan gi asi bhaksang sing Jenims ki mokta thamli haina phungdorakhi makha taba ko papau ngairi Mamang sahida lokiba Manipur Police MR amasung IRB punna sahum marigi passing out ceremony ngasi pangaida leba Manipur Police Training College da pangthokre Manipur Police Training College ki director RK Tutu Sanana hai ngasi gi thoram asida tongan ba jila singdagi punna personnel Sani humbudrani thoina saruk yakhi aduga Surasanpur jila gi personnel 19 Kangpokpi jila gi personnel 30 na magi district headquarter dagi virtual oina wasak lobugi thoramdu da saruk yakhi mangna hai ngasi akhoigi 304 recruit pass out tawgibase akhoigi Manipur Police Training College amasung Police Department ki taraftagi aina moida best wishes pi that they should work with justice yamna justice laina yamna fair oina habedi praja gi support se phangdradi law enforcement agency se da praja gi support amasu yam darkar lai aduna ngasai praja gi support phangakadori base law enforcement agency sina yamna justice laina yamna fair oina thabak tawra akanda mayam gi thajabado mayam gi confidence to win tawdorini aduna aina moida haigi base praja gi support phangnanaba yamna legal oiba sidagi tamgiba mayam do yamna politely at the same time yadabaduna yamna firmly tawrakanda moi praja gi support phangnaga khajana thabak tawbiu hena ai wish tawjani Manipur gi hauzik orakliba phibam asigi yanglaga Imphal West amasung Imphal East jila singi curfew komthokpagi matam tension khre jila ani asigi district magistrate singna Akasbani Imphal da hai curfew komthokpagi matam ngasigi oina ayuk pung 5 dagi ayuk pung 8 phawbadamak oire hanadi curfew komthokpagi matam asi ayuk pung 5 dagi nungthil pung 3 phawbo oigani hairambani Bisnupur jila gi oina curfew komthokpagi matam ayuk pung 5 dagi numiungba pung 12 phawbo oiragani Masi hanadi numidang pung 9 phawba komthok lambani Kaksing jila gi oina curfew komthokpagi matam ayuk pung 5 dagi nungthil pung 1 phawba oiragani adumainamag sugnu sero amadi wapokpigi oina di curfew komthokpa leite maragasida Imphal amasung masigi akoibada security gi ngaksenbagi thabak hanadagi hena kankhatkhre Rajapal Anusuya Uike ngarang Imphal gi Rajbhavan da Rajya Chief Secretary Dr. Binit Joshi amasung Justice ki Director Chandram Moirangthem unaduna wari sanakre unabadu da Rajapal na Chief Secretary da Rajya Sarkar na nongna semkhiba guidelines sing ngakna relief camp sing chalainaba amasung relief camp sing da toina satuna lanjelakpa khunja sing na thengnariba awaba singi wakat tananaba pauktak pikhi handakta Rajapal na Churachandpur amasung Bisnupur jila gi tongan ba relief camp sing da satuna yenglubada mai ising amadi hidak langthak sing watpagi khudongcha daba kaya thengnarakhi haina Rajapal na Chief Secretary da khanghanki Manipur da hauzik thokliba irang asibu loisinaba amadi yaningdaba phongdoktuna ngarang Rajya sigi mafam kaya da wakan mifam phamki mifam sing adu da Manipur da NRC sanahalu Manipur gi apunba saktam kai biyaroi narco terrorism gi thawang chathaba yaroi haibana singba kholaw kaya lauki All Manipur United Club Organization amuko gi mideng makhada no separate administration in Manipur haiba sida Rajya sigi tongan ba mafam kaya da wakat mifam phamduna khananina ba pangthokhi
Salungpham Ngangbam Nganthoi Community Hall da Chanura Lub amasung Salungpham Amobha Unit Waithau Kaithelda Waithau Apunba Maira Paibi amasung Club Babu Kaithelda Khukampal Kiam Sifai Thawal Hauka Thawal Wang Mataba Khangabok New Kaithelda Maira Paibi amasung Mafam sing adugi club sing na khongjang changsinki June 19 ga mari lenana UCM amasung amuko gi midyang makhada Youth Career Guidance Organization Lamphel Sana Kaithelna Imphal gi kekrupata ngasi lamtu sengdokpagi thobak chathakre thoramdu da organization adugi mi kyana saruk yakhi tabiri ba pawase kasbani Imphal dagi ni Awang nongpok thangba Arab Sagar dagi lakliba akanba nonglei nungsit bi parjoy Hayang numidang wairam Gujarat ki samudra ga tainana leiriba mafam singda yauruklaba yai Nonglei nungsit asigi yanglaga Arab Sagar da ngasi amasung hayang nga phaba satanaba Med Department na khanghali hana na nga phaba satkiba singna swathuba matamda halaknaba hairi mi kanba amasung tengmang pibagi thabakta siznanaba NDRF ki tongan ba team sing awa ana thorokpa yai haina panariba mafam singda thamkhre masigi mathakta Lanmi Navy Air Force amasung Coast Guard singsu darkar lei haina khanba mafam singda thamduna section na senari Kendra amasung Rajya Sarkar na control room sing hangdokduna nonglei nungsit asina ohelakpa yaba phibam sing thengnanaba mekup na hom sing na senaduna leiri Maragasida Gujarat amasung Rajasthan gi samudra khongban singda power supply gi matangda Kendra gi mantri RK Singh na mifam pangthokduna hane yengsinkhre hiramasi gi matangda Gujarat ki power mantri da lokhatpa yaba thabak sing lokhanaba Sri RK Singh na khanghankhre National Security Advisor Ajit Doval amasung America gi mahakafam manaba Jack Sullivan ga ngarang New Delhi da unaduna lebak ani gi oiba amasung malem gi oiba wafam kya gi matangda wari sanakhre Bharat amasung America gi marakta Initiative on Critical and Emerging Technologies ICET gi matangda pangthokpa mifam mada wangangbada Sri Doval na hai lebak ani gi marakta semiconductors ki lamda MOU ama sahi taunare thoramdu da wangangbada Sri Sullivan na hai lebak ani na clean energy transformation artificial intelligence ki lamda ahongba purakpa biotech amasung quantum gi lamda mangjil tharagani lebak ani gi lusingba singasina udyog amasung academia gi mioi singa thuba matamda technology amasung lebak ani gi tengbang pinanabagi matangda wari sanakhi Indonesia Open Badminton Tournament ki ani suba round da Bharat ki SS Pranoy na world number 16 Angus NG ka longa thengnaragani Pranoy na ngarang Japan gi Kenta Nishikoto bu maithiba piramlaga ani suba round changlakhibani Round of 16 gi match amada Olympic medalist PV Sindhuna Taiwan gi Taizu Yingga ngasi thengnaragani Mahang ngarang Indonesia gi Gregoria Maniska Tunjungbu maithiba piramkhibani United Nations ki Secretary General Antonio Guterres na hai artificial intelligence asi lana pau sandokpa amadi amana amabu nungsina handanaba pau sandokpada siznare maramaduna artificial intelligence asi yengsinaba international watchdog ama semgatpagi tangai fadaba leire haina Antonio na makhatari aroibada maroiba pau amuhanna Khamenlok area da haukiba hingda khungakpa khunjasingda singi militant singni haina singnaba singna bom langsilakpa amadi nongmai kapsilakpagi thaudokta mioi mapan sire kaya marumna sokle mamang sahida laukiba Manipur Police MR amasung IRB punna sahum mari gi passing out ceremony ngasi pangaida leba Manipur Police Training College da pangthokre hauzik oregliba phiba masigi yanglaga Imphal West amasung Imphal East jila singi curfew komthokpagi matam tension khre amasung awang nongpok thangba Arab Sagar dagi lakliba akanba nonglei nungsit bi parjoy hayang numidang wairam Gujarat ki samudra ga tainana leiriba mafam singda yauruklaba yai Paulo Jare